Kurumjare, ISTV Pauming Tabiribasumutaram Nokjare, Hosimarova Pau. Home Minister Gaikangam Nangase, Tawalamasung Bisnupur District, Manung Chanalaiba, Police Station, Amadi Outpost Singi Pibam Yangsin Cray. Lining loan Amakakta, Haksin Nathazaba, BJP Gumba Political Party, Gitanafam, Manipur Laire Haina, Minister Okendrona High Cray. Amadi National Bodybuilding Championship Tasiki Tangtara Maridagi Taratar Fauba Infal Pangtuk Lagani. Hojima Pung Pau. Home Minister Gaikangam Nangase, Tawalamasung Bisnupur District, Manung Chanalaiba, Police Station Amadi, Outpost Singi Pibam Yangsin Cray. Manipur Police Housing Cooperation na Saba Loire Haiduna, handing over Amadi taking over Taukraba Police Station Kaya Lusilam Daba Tenare. Ayuktagi Haukiba Kongsara Sida, MLA Olukhoi, Timangi Babu, K. Ranjit, M. Prithviras, Bira, DGP Amadi District SP Singh Suloina K. Komla Khong Police Outpost K. Barrack Amasung Administration Block Ka Yauna, Building Marigi Matakuppa, Lusindaba Amadi, Boundary Fencing Tabak Nongjuta Laktriba Fawada, Lusinaba Kangan Kre. Mang Infal Police Station Gi Awara Pagi Matang da Su Minister Gawari Sanake. Segmizing Outpost K. Pibam Soknan Lady. Sagaliba Tabak Singh Kumang Soksindaba Tengarake. Kongsada Sina, Langmaidong BDF Post, Kaksing Kunau, Wangu Lamkai, Wangu Police Station, Kumbi Police Station, Moirang Police Station, Amasung, Pobaksa Police Station, Gipibam Su Yangsin K. In Solisingama Samapal Marfuma Toida, Sanga Kiba, Moirang Police Station, Nasi Fawada, Makatana, Sangat Sagat Pagi Pibam Ledam Dre, Atupamatamda, Lushendriba, Mayam Asi, Matiksaba, Inquiry Amataunaba, DZPG, Kutangda, Marilainaba, Official Singna, Pau Pauduk Naduna, Atupamatamda, Lushinaba, Deputy Chief Minister Napoktak Pikre. Loinana Police Department Ki, Personnel Singna Infrastructure Matiksana Laitrabasu, Ahing Nungtil Kartana Miam Gidamak Matau Tauriba Asibu Tagat Fundu K. Makoigi Katokpana Maram Oiduna, Infal area da Law and Order Gi Pibam Pagatpangam Libane, Sarkar Gi Maikeda Su, Tangai Fadaba Infrastructure Pangnaba, Honagani Hake. Personnel attitude and behavior secrets of home and Rang and talking about the isolated or the case, and the Sinaga, and the Tomu, and the Shumasi, the Pasada. While disciplining the police about the welfare of our state forces say, Sigi, news and Sigi, welfare, the most of the Lining Lol Amakakta Haksin Nathazaba BJP Gumba Political Party Ki Chanafam Manipur da Laire Haina Education Minister M. Okendrona Sanapati District Ki Manung Chanalaiba Mayang Khangi Thangal General Ecological Park to Pangtokpa Miyamgi Oibami from the Fongdukre Tadubi Block Congress Committee na Sinduna Pangtokiba Tadubi Kendragi Miyam na Sarugya Kiba Mifamaduda IFCD Minister Ngamthang Haukip Education Minister M. Okendro Rural Development and Panchayati Raj Minister Francis Ngajokpa Hills Area Committee ki Chairman Taltolion Amo Vice Chairman Jet Kikonbo Niumai MPCC ki Vice President Timangi Babu MLA Yamthang Haukip Amadi MLA K. Ranjit na Maru Oiba Miyosing Oina Sarugya K. M. Okendrona Makataraduna, Amang Aseng Kaibana, Maram Oiraga, Kaibung, Tanarubadagi, Taisinarak Padangaida, BJP na Sarkar Parakabade, Manipurasi, Kaigani, Fongduke. Sanapati district will be the one of the very district Oigani, Aduna Sanapati, one over Masing Handakta, Ministry of Home Affairs na. Anova Hukuma Tokuna, Masala, give a census, TV, Lona Manipur Sarkagi, Kai Kumajari, Honorable Chief Minister. I could say, Wali, Sanapati, the Siki Pig of Vanaduna, Chow Pangani. Minister Francis Ngajokpana, Sanapati District, Sakot Taurangi, Tabakaya, Paikanaba, Sarkar Asina, Yamnakana Honore. District Asida Polytechnic Ama Tamnanaba Tabak Paket Palore, Human Resource Sakot Hananaba Tabakaya Su, Paket Kani Fongduke. Now, these are Honorable Minister Education Sulay, a two with the Sanapati District Headquarters, Polytechnic, Technical Schools, how many have say, Honorable Minister, Law in the same Sarema, I think I had the one. Maninga Sapada, Oziki, Maram Peren Road say, I Adumatamda, I have 20 times Japanese. 185 crores on it. Adu Pangasiya Government of India
Ekoi Maram Karen Road National Highway, alternative National Highway, Siamini had a Government of India the proposal letter, proposal to will accept over. Karigumba awang nongpokta Richter scale taret tagi nipan dasmik taret fawbagi manungda juar harabadi miyoy lak nipal hena sibaga luinana miyoy lak yangkai mga hena aso open nangani haina National Disaster Management Authority NDM gi member Nanda Kumana Fongdugle Guwahati da pangthoki ba pawmi singi sensitization workshop amada wangang laduna Nanda Kumana Aikhoina miyambu mi pai hanba pamde adubu Aikhoina misi mina hanta hanaba chap saba disaster management mechanism ama thamgadabani National Disaster Management Authority na awang nongpuk lamdamda achoba juar ama habada Manipur gi oina miyoi lising kuntranipan sigani miyoi lak ama lising marfurom aso open nanglaba yai hari reason asida juar hagan bagi phibama siyeng laga MDM na Sikkim yauna awang nongpok ki state nipanda disaster management ki sem sariba siyeng singani Mars taradagi tarahumdei fawba chathagadaba assessment asigi manung channa Mars tarada Assam Meghalaya Arunachal Pradesh amasung Sikkim da mega mock exercise pangthokani Dang tarahumdoi dana Assam Nagaland Manipur Tripura amasung Mizoram da pangthokani exercise asina sem sabada thengnari ba khudong sadaba response mechanism awareness program na chingba pangthokani Government Department sing Police Army amasung Air Force sing saruk yabaga loinana khudong thiba ama mayoknaba matamda thengnaba ahoba adu masak khangdokani hari Langthabal Furamakongda Jila Parishad ke Fangi Mateng Saba Community Hall ama sanga khre sanga bagi tauramadu da Hyangthang Jila Parishad ke member S Subhasandra Hyangthang Jila Parishad ke hanagi member Y Ibom Cha amade Hyangthang Gram Panchayat ke pradhan amade member kayana sarugya ke Jila Parishad member S Subhasandra na Praja Singhi Mihu Singna Chawba Tanaringai da Leibak ki Sakot Thaurangi Thabak Sing Khumang Choksin Bangamdre Panchayat ta Thadarakpa Senfam Sing local MLA amade pradhan Singna matam ayambada yenaduna leide NRGS ke line department ki oiba MLA gi chada kunmanga ase mafam amatada thabak subagi mami tadre State Finance Commission amadi tarahum de suba Finance Commission dagi thadarakpa senfam sing leibak punung sibiba singna lawduna leide khungang chakhona ba gram sabha phamba matamda praja singna asengba achumba khangnana ba saruk yabiu haike dagi jila parishad kari lawiba Pradhan ki Gram Panchayat ki 50% kari lawiba madudi pradhan nainabiyo koi khula kauna nainabi naraga ajai koi imung namada yumbal ba ibi mama ai bado madudi sallo de lawjaraga ai kawiti bo jimiya mi khudon lawjabani Numit Bangani Chatharakba Community Based Disaster Management ki training program amanga se Sagolban Nepra Menjor Lekai Community Hall da Lusin Kre Manipur Sarkar ki Disaster Management Institute ke Mijeng Makhada Society for Sustainable Development na Nepra Menjor Pukrimapal Youth Development Association ga pullaga sinba training program aduda disaster management ki matangda akang ahi kayana wangang ke Training asida nupa nupi punna miyoy ni furom na sarugya ke training asi pangthokpagi maramda association gi secretary DS Jitendra na miyamna disaster ki matangda hena kupna khangnana ba amade mahausa lairembina pirakpa khudong thiba singdagi karamna thengnagadagi haiba khangnaba sinbani phongdoke hana mangjongna section thorang lokotadagi amasung tungna tholok khudong thiba ko matungda yamna thuna madugi remedial measure lokotpada yamna mateng oigdra na khanjabadagi nupa amasung na charaga mangani sumna ai tang nipan dagina tang try thoi oba nu mangani sumna chata program ni Nauria pakhang lakpa kendra da kayarak hanna mirep oiram laba amadi kendra sigi sakot thaurangi thabak kaya tawramba akoijam ibobina khanghodana ningthemsa karongda leiba masagi yumda leikhidabada Nauria pakhang lakpa kendra praja committee na nungai taba phongdorakli Thasigi tang taragi numidang pung taramathoi makhairom tabada mathau loiduna mayumda halakpa Imphal Free Press ki senior reporter A Chawba Sarmabu Kanglagi awang thangba gate mapada IRB personnel singna tamthina phukhibabu layeng-bada mateng oinaba Trinamool Congress Manipur gi Vice President zu oiriba MLA KS Joykisana selgi mateng pangkhre Luinana sigumba thodok asi matungda amuk thoktanaba DCP da aiba cherol piduna wakalagani phongdorakre Akoi security personnel kharana Maki ego no wang gidana khulai de paraga khulai pagi butugi batungi na hengandana omi all in base masi yamna suki matik kandem togom thoi ai shamak ai DCP da ai bomase piraga immediate action law na ba ai khangani aduga
Manipurda leiriba lawmaker singse Manipurda law lay ain lay se ai chamsana khangan gani Amaromda Paumi Dhananjoy Elias Chawba Sarmabu Phubada January ba IRB ge Havildar Majibur Rahman Lilong Kendra daginate Minister Nasir ge Marimata sunate haina Minister Masa Manipurda leitabadagi Mahaki PAMD Imrana Paumi singna sengdokre Minister gi quarter da pangthoki ba pau gi mifam da Minister Masana telephone gi khutang da mahaka mari leina de Lilong Kendra dagi sunate Marimata su thokte haina sengdokpaga loinana mahaki mingsat thinana ba khona reba mi aduki mathakta defamation charge tawgani mahakna Imphal da hek yaurakpaga hiramasigi matang da Chief Minister amadi Home Department su pairiba Deputy CM da wakatkani Paumi maram chadana phuba thamoi sokna nungaite January ba mioy gi mathakta chapchaba ain gi oiba chairak phanganana ba honabada mahaki maikei dagi lofam thokpa thodang logani haina su phongdokhi Haki Marimata da Minister Agriculture Mohammed Abdul Nasir gi Marimata da su Mujibur Rahman Kauba first IRB da thong tawmi amaku leiti sini phane haini si Bhar Free Press ki reporter haiba reporter asida torture tawkiba dugi da muksu condemn tawni Thasigi tang tara Nepal da Manipur Dramatic Union na sinduna artist degi thoram pangthokani numira sida MDU gi hanagi president Khondram Dhanachandra gi ming da katpa lupa lising tara yawba award yen thokani haina union asigi general secretary TS Tangkishore na phongdokre union asigi president KSS Ibohal yawna pangthokiba pawgimi phamadu Tangkishore na makha taraduna numira sida Department of Art and Culture gi senthang makha da puthokpa Khongjom nubi haina mingthon ba folk play amasu khudol tamgani loinana numit asida kanaguma singna ban amadi blockade na chingba kobiganu haina appeal tawrakle All Manipur United Clubs Organization ge Kunmathoi Suba Foundation degi thoram ngase Kwagatel Akham Lekai Community Hall da pangthokre thoram aduda amuko gi President Dr. Waimani Poirei Lemarol gi President Mem Chowbi Irawat Foundation gi President Iboyaima Kohar gi Chairman K Funindro yauna lup kaya gi luchingbi singna sarukya ke wangang khiba singna phongdok na khibada lamdam asda leiriba mi khudingbak ima amatagi machane pena daba kaya leiraba su kauthokna duna apun bagi pangal sagat minase haiba wafam phongdok na ke amuko gi General Secretary T Gandhi na India gi miyam na awang nongpok lamdam gi praja singbu hanthana yengliba miyeng asi thengnana ba honabada aikhoi masel gi marakta apun bagi pangal sagat minaba tangai fade phongdokhe Manipur Science and Technology Council amadi National Council for Science and Technology Communication Government of India na punna sinduna ngasi Kumalampak Youth Hostel gi conference hall da Comet and Astronomy around us haibasigi matang da numinini chupna chathakadaba workshop ama hokre workshop hokdokpagi thoram aduda National Coordination Committee gi Secretary Dr. Arunabha Manipur Science and Technology Council gi Director T.S. Surendranath amadi Dam College of Science ki Lecturer T.S. Bijoy na sarukya ke Surendranath na Comets and Astronomy gi matang da pangthokliba thoram asina lam asida thiziliba kangbu singda chauna kanaba piba ngamlagani phongdokhe The black moon is very much unique one again. January 1 is the first new moon, then January 30 is the second new moon. If we have two new moons in a month, the latter one is called as black moon. Imphal amadi tongan ba mafam singda lairiba oil pump singda ngase maram khangdana miyamna thau ka hena loksinana ba honabada awaba kaya mayokna khre miyoy kaya na oil pump singda thau longnana ba queue da lepna ke masa gi gari da thau hanbata natana tongan ba patra kaya puraktuna thau longna ke mafam kaya dagi miyoy kaya na ngase oil pump singda miyamna ka hena thau longnaribano haina ISTV News ta paw hangnarakhe makoina oil pump singi miyoy singda hanglabasu maram khangde haina pakhum pirakhi hare jab saba maram khangdrabasu ngasi petrol pump singdagi ka hena thau sing loksinariba se laliba tang tara taruk tagi National Highway ani da matam kaktaba economic blockade all tribal student union Manipur na chatharagani amadi masida kuki in P Sadar Hills na sawatkani haina ngasigi pause singda yaunarapadagi miyamna pakatna duna thau ka hena loksinaba oiramba yai haina ISTV News ki maikeidagi phone torkliba singda khangankhe Handak Delhi da tholiba thokdoksing asida Manipur Sarkar na thoksadana laithokpa amasung India government na matik saba action lokati haina Joint Students Coordination Committee na ngasi ayuk pung manga dagi numidang wairam pung manga fawba nan Manipur singi mathakta curfew thamkiba sina khwairaman kaithel manung da dukan kaya thonglo na khe curfew manung da pamdaba thodok thokpagi paw laikhide
Handak marak yamna toina awang nongpoki miyosing hat patupa rep to bakaya chatharakliba asi thingnanaba awang nongpoki miyambu ngak senabagi damak tung koina chananaba ain Janata Dol United na yamna kanna taksile Amaramda Free Press ki Paumi Dhananjoy alias Chawbabu IRB singna thina phurakpada chenariba maralaiba pumnamak lemna thaba yaroi Home Minister na thodog asida chenariba personal sing matik saba chairak pigadabani hare awang nongpoki miyamda chathariba Thawong Kudakta Lebananaba Communist Party of India Office ki Cherol Amana Hare Lebaga Sigi Konungda Lairiba Awang Boki Miyamna Akiba Amasung Sounding Faure Masina Lebag Asigi Apunba Saktamda Chawna Kahengari Awang Boki Italy se Isilina Singi Marakta Thazaba Ama Lehananaba Honaba Habasi Tangai Fade Nido Taniam Lakidaba Thodok CVI na Tizinanaba Union Government na Lokiba Kongtangbu Apienba Fungdupagaluna CVI na Tizinba Kaktana Attacking Lefan Bangamoy Thodok sing asida cheneriba sing akan bacherak pigadabani hare Delhi da Kanglup naiba mawong da hantana yengbagi thawong ama awang nongpoki miyam da chatharakliba asibu yaningdaba phungdoktuna All Manipur Gorkha Student Union na Mantri Pukrima pada wakan from chathakre India da lairiba citizen khudingmak chap manana lawgadabani Union asina atai India gi state singda lairiba Gorkha Student Organization singa khusamnaduna Central Government amasung Delhi Government ta awang nongpok state singi mahiroi singi fundamental right ngakna bataksin gani awang nongpoki mahiroi singa marilaina ba case Singi Bisar Chathanaba Tonganba Fast Track Court Lingu Metro Khudingmakta Health Line number Thamu Hare Insolisingani Tara Maridagi Insolisingani Tara Taruk Fauba Desa Maya Luisangi Thau Punanabagi Mioi Nifum Doina Saba Executive Body Ama Yenaba Yaudana Kankre Moirang Tem Angamba Maitaibu President Arambam Thoitoi Maitaibu Vice President Bukrambam Prem Chandrabu Secretary General Oina Kankre Hakselgi budget chada ama dasmik mapandagi tarukta hengat handuna mipung khudingmakta hakselgi khudong saba pinanabagi damak Indian Doctor for Peace and Development na government ta taksilnanaba warip lokre National Council gi mifam ama tha sigi tarada Imphal da pangtoktuna warip asi lokhibani mifam asida Senior Vice President Dr. S.S. Sudan National Vice President Dr. M. Narasu sarugya ke mifam asina September amabu anti-war day amasung November tara maribu promote the health diesel Children Day Haina Pangtok Nabasu Warip Loke Kayen Pabi amasung Tangalawai Anigi Marakta Saba Tong Amaga Marilainana Handak Media da Tong da U Haple Haiba Wafam Adu Aranba Oiramle Haina Katinungai Oinam Gram Panchayat ke Pradhan Indrajit na Phungdukre Department ke official Singyao na Tongi Pibam Yang Silaba Matung da Indrajit na Makataraduna Tong Sakiba Kangbuga Pau Paugok na Hogdabadagi Thodok Asi Tokibani Kubak Pakpa Uchet Macha Anikak Loktok Hodabadagi Lana Paktokibani Lambi Satok Jasinda Ating Matamlamba Adusu Loktok Lehaike Iho Sigi Yanabu Portana Kwe How within a loibo quality maintained down Surani Ado Gari Lambi the Gari Sutarani Highway Fonze a Tamjarga Losanger Rama Foundation Nagamapal Rims Road na Sinduna Yuremba Makalekai da Tengum Tabagi training ama Pangtokre Akanga Hikayana Tengum Tabagi Matanga Takpi Tambiki Haina Rama Foundation Tadorokpa Cherol Amanakangalek Plus Mediana Putokadaba Manipur Digital Film Kaisal Jel Dugi Fadok Singh Ngasi Manipur Press Club Tayai Fatoni Thoram Pangtokre Thoramada Art and Culture Gi Joint Director Vahigo Hizam Guno Trustee Gi Member Dinesh Samade Journalist Sivadattana Maru Oiba Myoy Singh Oina Sarugyake Film Sigi Director Birna India ga Yumthangnana Leiba Leibak Amada Fadok Oiduna Awa China Kaya Khangkiba Myoy Amagi Asengba Warida Yumpham Oiba Film ni Haike Theater Gilamyan ba Pukhramba Samu Laikidaba Ase Manipur gi Theater da award pa ama adumak lairagani haina National School of Drama New Delhi gi Chairman Ratan Thiam na ngase Samu sangdalai ba chorus ta pangthok pa Pukhramba Samu Memorial Lecture gi thoram da haikre Allied Group of Performing Artists and Pukhramba Family na Sinduna Pangthokiba Mahak Laikidabagi Kuntramari Suba Laikidabagi Thoramgamari Lainana Ngasi Chorus ta Pangthokiba Indian Theatre Today and Tomorrow Haiba Memorial Lecture Program Aduda Theatre Center gi President Nabawarepa Jain Manipur Dance Academy gi Vice Chairman N. Tombi Amadi Theatre Critic Samik Bandio Padayasu Sarugyake Nabawarepana Laikidraba Samu Ase Manipur gi Theatre gi Damakta Mahakna Kathoklamba Thodang Adubu Ngasigi Mirol na Kaufam Thokti Haike Ratan Thiam na Matam Amada Art Form da Yamna Thawai Yaukiba Theatre bu Miyam da Hena Masak Taknaba Honaramba Miyoini Phungdoke
Lagiba February Taratagi Matam Kaktana economic blockade Chatagani Lauturakli Hauzik Manipur gi Laitapam Kangdaba Pibam Oiriba Simahiro Singi Tungi Laibak Lepada Achoba Taudang Logadariba Manipur Board Amade Council ki Parikya Si Yenglaga Tangai Fadana Handopinaba Manipur Students Federation Apil Tore Amaram da blockade ki mangwina na kudong sa balauraga oil pump singna thau yen bada stock ta thau lerabasu thau leitaba saduna oil pump singna thau yen bada queue da lenganduna thau pibasi kudak lep kadabane masida sarkar na su miyam gi yenglaga section thaurang lokhat kadabane sana thangna na ba pot yon ba singna su pot chai mamal hengana yoloi dabane iram sigi matang da MSF na sport inquiry chatharagani haire Manipur Naga People Front ki Central Committee ki mifam da General Secretary Wilson Tau Apokpa Bhayo Tau Sorbung Khul Senapatina Medical Disaster Pibinaba Cherol Ama Lupta Tharak Pagi Matung Ina Committee ki mifam na kupna Nainaraba Matung da Maram Chabadagi Central Committee na Medical Disaster Pikre Hangliba General Secretary ki Pham Asi Committee na Thuba Matamda Haplagani Haina Front Asigi Assistant Publicity Secretary Thomas Newmai ki Cherol Amana Palle Paumida Kuthakiba Thodok North East Dialogue Forum Amasung Women Action for Development na Kanna Yaning da Fongdukle Amuram da Awang Nong Poki Miyam da Mainland na Chathariba Kanglup Naiba Thawong su Yaning da Fongdukle Ngasom Saija Saitara Manga Greenland Ukrul Dagi Leisabi Macha Ama Ukrul Dagi Imphal Chatkibada Mafam Khangdana Mangkre Nubi Macha Se Foot Taru Inchi Taret Wangi Mamai Koida Nei Kuchu Ngawi Masa Pai Masam Sangi Kanagumban Nubi Macha Se Thengnarabadi Mobile number 8974719993 Natraga 8974892409 da Pau Pibu Hare How's the Sanawagi Pau? Nasiki Sanawagi Pau da Indian Bodybuilder Federation gave me Yang Makada All Manipur Gymnasium Welfare Association Sinduna Thasiki Tangtara Maridagi Tarataro Fawa Mari Suba Junior Master Physically Challenged National Bodybuilding Championship Kumalampaki Indoor Stadium da Pangtuk Lagani Kumalampak Sports Complex ke Cycle Velodrome da Pangtuk Pa Pau Gimi Phamamada Championship Asigi Organization Secretary Suraj Kumar Okramna Phongdo Kibada Federation na Manipur gi Bodybuilder Sanaroi Singhi Performance Yeng Laba Matungda Manipur da Hanbo Oina Championship Asi Pangtuk Pane Championship Asigi Organizing Chairman Parliamentary Secretary M. Prithviraj Noigani Official Singi Leifam Classic Hotel Amadi Imphal Hotel da Lehengani Championship Asida Sanaroi Chamanga Dagi Chatret Fauba Saruk Yagani Haibagi Thazaba Leibana Youth Affairs and Sports Department ke Hostel da Leinana Basem Sare Mamang Sahida Manipurna Overall Runners of Take Sahi Sida Manipurna Overall Team Champion Oigani Haibagi Thazaba Chauna Lei Championship Asi Mai Pakna Pangthokna ba Honabada Manipur gi Praja Section Khuding Makna Cooperation PBU Haike Nagaland Cricket Association Sinduna Dimapur gi Sovina Cricket Ground da State Marina Saruk Yaduna ngasidagi First Interstate T20 Under 25 Cricket Championship ngasidagi hokre ngasi ahoba numit ki sanakibada Manipur na Nagaland bu run mapanda maithiba pikre Manipur na toss ngamduna hana batting tawduna apiba over kunda wicket mari turaga run jam kuntrom dei lauke Masigi Paukumda Nagaland na over kunda wicket loina turaga run jam kunmari lauke Hayeng Manipur ga Bihar ga anisuba match sanaragani Sel Football Academy Bokaro Jharkhanda changnana bagi pre-selection test thasigi tang kuntaruk amadi kuntaretta khabai soida leiba YOC ground pangthuk lagani saruk yaningba footballer singna coach Maniratan da ayuki pung tare taba matamda report tawba yagani hare All Manipur Football Association Sinduna Mathang Thagi Tang Manga Dagi Tarat Fauba Sub Junior Boys Inter-District Football Tournament Pangthuk Lagani Tournament asida hokiba chahi ingcholising amaga chamapal marfumapan gi January amagi matungda pokpa sanaroi singna saruk yaba yagane Tournament asigi meeting March thagi tang ani gi nungthil pung ani tabada All Manipur Football Association gi office ta pangthuk lagani DFA amadi DSA singna lupa lising amwam piraga entry form loba yagani thasigi tang kunmari fawbagi manungda entry form thajilakna ba khangalakle
All Manipur Football Association has sponsored Tauduna District Football Association Thobal Amadi ISKKSA Thobal Haukana Sinduna Nimitara Mangani Zathagadaba Football Development Program Thobal Hauka Ground Nasidagi Hokre Haudopagi Thoramda Ampagi Secretary L Ranjit Roy DFA Thobalgi President L Chandrakeshore DFA Thobalgi Vice President A Mani Manipur Olympic Association Gi Joint Secretary M Roman ISKKSA Thobal Haukagi President Omangnem Su Sarugya Ke Sahi Tarani Toyamadi Taramari Makagi Pikliba Angang Humudra Taretna Sarugyariba Football Program Asida Course Marina Takpitam Bigade Sarugyariba Angang Singda Organizer Singna Uniform Sing Kusina Ke Thoramasiga Mari Lenana Ampagi Secretary L Ranjit Royna Fungdu Kibada Manipurgi Tongan Tongan Bamafam Kudingda Football Sanaroi Singbu Yokatnaba Category Kaya Tokna Kaidok Tuna Honade Sanaroi Singi Mama Mapa Oiba Singna Angang Singbu Henam Ying Sangbidrabadi Mai Pak Pangamloi Angang Singbu Henbam Ying Sangbiduna Program Asi Mai Pak Naba Honaminasi Haike FSC Kaksing Posupat Amadi IYA Kaksing YD JA Football Championship Ki Semi-Final Changkre District Sports Association gi miyeng makhada JA Kaksing makhale kaina sinduna Association asigi playground da chathariba ani suba JA District Level Men Open Football Championship ki ngasasana kiba ahanba quarter final match ta TSC Kaksing Posupatna TUC Thongjawu goal ani sinoda maithiba pikre ani suba quarter final match ke sana kibada IYA Warina JA Kaksing makhale kaibu goal ani sinoda maithiba pikhe All Manipur Volleyball Association game yeng makhada laima pokpam lamjing maira club na sinduna club asigi ground da team kunithoina saruk yaduna chathariba ahan by inter-village volleyball tournament ke ngase sanaki ba tongan ba group league match singi ahan ba ground da uchiwana KSL Iram Sifaibu set ahum sinoda maithiba pikre ani suba ground ge sanaki bada haikru zamna Galaxy Urem Bambu set ahum sinoda maithiba pikhe Ahum Suba Ground Gis Hanagadaba Match the Classa Kaino Laktabadagi KYDC Kanchi Kulna Walk Over Lokre Mari Suba Ground Gis Hanakibada KSLY8 Nambolna Isopu said Ahum Sinoda Maitipa PK Mamang Thagi Tang Kuntrama Thoidagi Thasiki Tang Ani Fauba Suzanpur Pathankot Punjab Ki Satyam Resource Tapang Tokiba Ahanba IGKO Buzuril World Karate Championship ta medal fanglaba Kumidog Athletic Club ki Sanaroi MM Imram Azaruddin Amadi coach CS Prem Chandrabu Thagat Pafongdukre Manipur Cricket Association Sinduna Luang Sangbamgi Luang Pokpa Cricket Stadium da chathariba first played tournament ki ngase sanakiba match ta Crow Khanam Nerakna YWC Pachoibu Ran Taranithoida Maitiba Pikre Ground na toss ngamduna hana betting tawada over kuntrada wicket loina turaga run chama tara lauke masigi paukhum da YWC Pachoina over kunmapan ga ball amada wicket loina turaga run marfudra nipan lauke Crow Khanan lerake Bimol na ball kuntramapal da run kunmanga amadi wicket ahum loduna man of the match takre match asida Crow gi saitezit na ball yankai mathoi da run kunmanga amadi Amit Kumar na ball nifumari da run kun lauke YWC Pachoi gi sitaljit na ball nifunithoi da run kunmanga amadi Nicole na ball kuntarukta run tarataruk lauke hayeng PCC mayai koibi amasung ESU wangkai ga sanaragani Hojing ngasi nomgeng sagi pauda ICAR lampel party ki phangba paugi matungina ngasi khwaidagi saba degree Celsius kunithoi dasmik taru khwaidagi ingba degree Celsius mapan dasmik ama nungsita yawba ising manilgi chang ayukta chada humbudra nungthildena chada kunthra mare nongjugi chang nil Haujari bada maroi bapa mukhana Home Minister Gaikhangam Nangase Thawal amasung Bisnupur District ki manungchana leiba police station amadi outpost singi phibam yengsin kre Lining Lol Amakakta Haksin Thazaba BJP Gumba Political Party ki chanafam Manipur da leire haina Minister Okendro na haikre amadi National Bodybuilding Championship thasigi tang tara mari dagi tara taruk fawba Imphal da pangthuk lagani ngasi gona di ISTV na pizaba paw matang solution jare miang tabiriba singbu amuka hanna khurumjare